Hairok Part 2 dagi Security Force na yamlaba kuchukulai hwkhre. Security Force singnaba mafam sing amadi thaudok thokan ba yaba mafam sing da lep laitana operation sathaduna yamlaba kuchukulai hwkhre leptre. Manipur Police Control Room dagi thadrok pa cherol amagi matungina ngarang Security Force na Thobal District ki Hairok Police Station gi manung chana laiba Hairok Part 2 Meitei tampak mayada thiba hombagi thabak chathabada yamlaba kuchukulai hwkhre pangamkhre. Security Force na hwkhre khulai adude 7.62 SLR magazine yauba ama magazine yauba sniper rifle ama double rifle ama single barrel rifle ama tongan rifle singi magazine ahum 36 ice grenade ahum .303 ammunition round chama Motorola handset ama charger yauba bawpheng handset mari amadi double barrel cover amani haide Lambi sembi dabagi mayok tangarang ahing nungiyay dagi kaksing da matam kaktaba ban hwkhre. Kaksing mayay sabuk ta phawduna chatliba NS 137A lambi asi sembi na ba mari lainaba sing da hajaru daba matung. Mari lainaba department ki maikai dagi ngarang phawbagi manung da sengbani haibagi thajaba pirakhrabasu sembi raktaba dagi kaksing gi tongan ba CSO singi apunba mifam ama pangthoklaba matung ngarang ahing nungiyay dagi hauduna laingak ki loisang sing kaksing kaithel amadi school college sing yauna kaksing da matam kaktaba ban hwkhre. Lase angan badagi kaksing gi praja singna kaksing lamkhai tu wabagai lamkhai gi lambi sembi dabagi ban hwkhre tayar mai thakre. Ngarang nungdang pung nipan makhai taba doi da Ccpur gi tuibong da sakhang daba Kuki singna tuibong SDO video office ki room ama mai tharam le haidi hairiba room asi relic game ki document sing thamba mafam ne haina thajanare mai adu matam chana muthatkibana maram oiraga aso apandi ya haudre haidi BJP की BL Santos खोंसत की मांगोइना मिफम पांगथोखरे BL Santos तमक लाकद्रा संबित पत्र यावरकद्रा BJP की MLA अमनदी Santos तमक लाकलब याय हाइदे ngasi पांगथोकदब बिहार लेजिस्लेटिव असेंबली की अनिसुबा अमसुंग अरोइबा फेस की मिखल मतुंग थासगी Taranithoida BJP gi maru oiba central leaders singi manungda ama oiba party sigi national general secretary BL Santos Imphal da laktuna February 13 2025 tagi chalairakiba president rule gi lenga kloisileba state asigi miyam gi mihut singi lenga ama semba natraga semdaba gi matangda laikhai taraga ni harabasu mahaki khongsat asida party sigi national spokesperson oibata natana north east ki coordinator su oiba sambit patra su yaurakadra natraga yaurakloidra habagi wafam laikhai takidre haina Phongdorakle. Adumoinamak ngarang Imphal gi nitapa chu thekta leba thambal sanglen da BJP Manipur Pradesh ki thaupuba singi mifam ama pangthoktuna party gi lusingba BL Santos ki khongsat kamari leinaba thabak thoram singi matang da kupna khanakre haide adubu mifam adu da kari karamba wafam sing puthoktuna khanakhibage amadi party singi Manipur Pradesh ki thaupuba kana sarugya khibage habadu de official oina khangbangam khide thaupuba singi mifam ama pangthokki hairiba singi matang da BJP gi MLA amada hangbada de mahaki party singi Manipur Pradesh ki thaupuba ama natabarina mifam aduda sarugyana ba khangalakpa leite adubu mifam ama pangthoki habdi tare adubu mifam aduda kari karamba wafam sing puthoktuna khanakhibage habdi di khangbangam de harakhi MLA sina party ki national general secretary BL Santos na lakpada sambit patra su loina rakadra natraga loina rakloidra hain hanglobada mahaki maikai dagi de general secretary khaktamak lakani habagi paw phangi masigi matang da BJP Manipur Pradesh ki maikai dagi general secretary amana notice ama pirakle notice adugi matungina Asigi Taranithoi gi nuktil pung ama makhai da thambal sanglenda central leader asiga loinana mifam pangthokane mifam asida saruk yarana ba khangalakle hana phongdorakhe baramasina BL Santos ki khongsat asida party asigi atopolusing ba kharaga punna lakminakatra natraga lakminaroidra habagi wafam laikhai takidre haidi Manipuri lolbu Assam ki mafam kiyada associate official language wena sakhang kibada thagat pa phongdongnarakre Assam Official Language Amendment Act 2024 ki makhada state asigi manungda leba Kasar Karamganja Hailakandi amadi Hojai da Manipuri lolbu associate official language wena sakhang le haina Assam lengakna laukhiba phirep adugi damak tongan ba maikai dagi chief minister Himanta Biswana lusingba Assam lengak thagat pa phongdongnarakle miyam gi thagat wahaida Assam lengakna laukhiba puwari da horogadaba phirep asina Assam gi tongan ba mafam da leiriba Manipuri oina Meitei community gi ina khulaba cultural amasung lol gi oiba heritage asi hena sakhat hanbada mateng oiragani masida natana Assam amadi Manipur gi marakta hena afaba mari thamduna awang nopokta state ani asina lol gi oiba anoba mari sembada chauna mateng oiragani haina rakhi
Delhi ki Red Fort Metro Station ki gate number 1 manakta plan toramba mapanggal kalaba car bomb ama pokhaiba da tarahumdo sire kunga mga hena soklay thaudo asagi matang da Prime Minister Narendra Modi na Home Minister Amit Shah da mathau taba thabak sing lokhatnaba khangan khre Home Minister na Security Agency sing da paukta pi khre hadi Jadliba tha asagi tare talaiba asagi national song oiriba bande matarambu union lengakna laiba asagi mafam sinba thungna saktuna ningsinghanba thoram sing pangthokraba matung ngarang marini chanba numita laiba asagi mi khwaidagi yamna kungba city singi manungda ama oiriba capital city Delhi gi Red Fort ki metro station ki gate number 1 manakta car ama da plan toromba mapangal kalaba bom ama pokhai halakpada thaudok thokpham ga nakna laiba mioi 12 leikidre aduga atopa mioi kunga manga gi mathakta aso apan nang khibaga loina bom pokhai phamga nakna khamba gari kharasu maina sakre hadi thaudo ase ngarang numidang pung 8 lom tarakpada khanghauduna thorakhibani hadi agency gi pawna haibada mafam asida bom pokhai duna mai sakle habagi paw Delhi gi fire service da pirakpadagi panthadana fire station asidagi fire tender tade changsinduna sakliba mai sing muthatnaba kanna honakhe thaudo ase gi paw tabaga Home Minister Amit Shah na Delhi gi police ki commissioner da thaudo adugi matangda yengsinaba khangan khibaga loinana Intelligence Bureau ki director ga su thaudo asiki matang da toina paw fauna ki haina paw gi agency amana report tawraklei thaudok thokpham da fire service ki person sing khakta natana National Security Guard NSG National Investigation Agency NIA amasung forensic expert sing su mathau taba khuchukulai singa loinana changsin ki Delhi Police ki special cell ga team ama amasung CRPF ki DIG ki Sor Prasad na lusing bu team amasu changsin duna yengsin ki thaudo asibo hak thengna hoba dukan phamba auto rickshaw thauba mioi sing the security person sing the phongdorokpagi matungina ngarang bom pokhaiba ahoba makhol asigumba mamang thakta aikhoi amuta takhidrei mapangal kalaba bom ase pokhairakpadagi aihak ahumlak tusin ki haina su dukan phamba mioi amana phongdorakhibaga loinana thaudok thokphomgi manakta leiba aikhoi punamak siragadra haibagi mipaiba su pokhi hairi aduga bom pokhai halakhiba mafam asigi akoibada haksangi kayat sing suna yaudrba haksang sing khong amasung khod yauna tongan ba haksangi saruk sing lambida sai thoktuna taba su thengna khe aduga mioi kya asi ana nangan khiba asigi mathakta bom pokhai phamga nakna khamba kar kya sumaina sakhe thaudo asi Prime Minister Narendra Modi na su haksina laubaga loinana Home Minister Amit Shah da thaudo asigi matang da yengsinna ba pauktak pi khre haidi laiba asigi capital city oiriba Delhi da thaudo asig thorakpadagi khudakta Maharashtra gi Mumbai yauna Uttar Pradesh ki city singda su mikumna hum singna lehen khre haidi thaudo asigi soklaba mioi sing Delhi gi lok Nayak Hospital da pukhalaktuna laikana khe thaudok thokpham da tongan ba security force ki agency singge personal singna ambulance sing sizinaduna aso apan nanglaba singbu layeng sangda puduna laikat nana bohona ki haidi thaudok thokpham da lakiba security ki makop thongbo official singgi manungda ama oikhiba CRPF ki DIG Kishore Prasad na paumi singda thaudo asigi marilena ba wahang sing hangkrabasu mahaki maikai dagi thaudo asigi matang da phongtokpa nganmale amasung aiha haujik thaudok thokpham da lakpada ngairi haina phongdorakhe panba yabadi ngasi Bihar ki assembly election gi ani suba amasung aroiba tangka ki board thadanaga doribani thasigi tarukta ahanba tangka ki mikhal pang thokhibada union lengak lusinglaba BJP gi maikai dagi akhanaba train sing Bihar tamna chalhan ki haiba wafam leiribani Nakalamromdana ngarangi pokhaibagi thaudo aduda sizinaba gari adu hanjin yolabo Hyundai i20 ni haiba khangbangam-khre mioi ahum phakre hadi ahanbada Dr. Muhammad Mohiuddin Said Gujarat Glock pistol ani amasung Beretta pistol amaga Raisin kawo biochemical weapon sembada sizinaba posak phare hadi ani subda Dr. Muzamil Sakil Jammu and Kashmir dagi ammonium nitrate 2900 kg amasung AK-47 ama Anantnag Hospital gi local room dagi phare hari ahum subada Dr. Adil Ahmad Radar Asisu Jammu and Kashmir dagi ne mahakna Uttar Pradesh dagi phabani mahakna Jaish-e-Mohammed Pakistan base ki post thelambagi hari Thauri yanduna laikhidrabi moirangthem isalna nawpuramba angang nupa oiramle kumbi PS na konba kumbi setupur mamang laikai da leiba masagi yumda thauri yanduna laikhidrabi tha taret ki angang nawpuribi moirangthem isal Elias Amusna sahi kungani thoi mapuroba M nawsana nawpuramba angang adu nupa oiramle thaudo asigi matangda police na lokhatpa case ki matungina ngarang nungthil rims ki mirel sangda mahake haksang executive magistrate ama yauna video recording tawraga post mortem examination pangthokre
postmortem examination asida mahakna naupuramba angang adu nupa oiramba thengnakhibane adumoinamak ngarang mahakki haksang postmortem examination tawrabasu mahakki mapuroiba m nausagi imunggi miyoising laktabaga loinana nupi mayam amasung nupa mayumgi marakta yasanaba poraktabadagi haksang adu lauduna aroiba mathau mangam pangthokhidre panba yabde thaudo asi mahakki mapuroibana mangonda mayai kaba chinjak singsa selaga yamna toina otpi naibibani haibagi maralda mapuroiba m nausa sahi kunthra mangabu khosaunaraba miyamna phubadagi phibam luna soktuna nahandagi rimsda laikanaraklibane amoromda thaudo asigi matangda justice phanghanabagi pandamda ngarang joint action committee JAC ama semkhre haidi AK Misrana anobu union territory sembagi apamba leite phongdokhiba wafamda Kuki sing penadre India lengaka su agreement khuyek pinariba Kuki National Organization amadi United People's Front ka thasigi taruktagi taret phawba wari sanakhiba aduna India lengaki mahut sinduna saruk yakhiba Ministry of Home Affairs ki advisor North East AK Misrana Manipur thugaiduna anobu union territory sembagi apamba center lengaki mafamda leite hana phongdokhiba aduda Kuki sing penadre Kuki Human Rights Council na AK Misra ki wafam adubu akana mongda condemn tawraduna mahana phongdokhiba wafam adu matam kiyagi mamangdagi Kuki singna tanduna lakliba mukhogi demand adubu ikai khumnadaba amade ikaiba piba statement ni haina lawi cherolamagi matungina Kuki Hills sing Indiana ning tamdringai gi mamangda Manipur state darbar gi makhada leramte maramaduna Kuki singna talba union territory ase Kuki singi matik sab right ni Kuki singna talba separate administration gi matangda atopa phurup singa makhata na khanabagi mathau tade Kuki Meitei amadi Naga singi oiba masa masagi top topa identity leijai masibu amana amabu ikai khumnaba mathau tai Manipur da hojik oiba phiba masi yenglaga Kuki singi separate administration ama mathau tai thokleba irang asida Kuki kya laikidre khul kya amaso ama ata thokhre leiriba phiba masida Kuki amadi Meitei ani punna hanagum administration amagi makhada leminaba haibasi oi thoktabani hana phongdokhe maramaduna lengakna makhata na khanbiduna KNO amadi UPF ka constructive oiba wari sabiu Kuki gi taliba demand sing mayek sengna khanabiu Kuki singna taliba demand legislative assembly yauba union territory haibasi yamna maktangai fadaba amane haina phongdorakle noneda usek phaba amade hatpa thingkhre hojik miramdagi pairakpa amur falcon usek saktarabaga iroinana none district amur falcon yauna lamlaki usek sing phaba amade hatpada athingba thamkhre additional district magistrate none Steve Khapudangna masagi matangda serol ama thoktuna district asigi manungda laiba khulsing maruina longmai rengkhung awangkhul taubam khongsang rengpang nungba kambiron khumji ngasing kabui khulen puisi bakwa hausong yauna district asigi manungda lairiba khunja miyamda khangankhre zero da miramdagi pairakpa usek amur falcon yauna lamlaki usek singphaba amadi hatpa thengnarabadi Wildlife Protection Act 1972 gi section 50 amasung 51 gi makhada serak phangani haina su khangalle loina thasigi kunthra phawbugi manungda yumda lairiba air gun sing masa masana mari lenaba khulge authority singda khusinana basu khangalle panba yabde thasigi tarukta su divisional forest officer na none district ki jurisdiction manungda migratory usek phaba amadi hatpuna singba chathadanaba amadi air gun sing surrender tawnaraknaba khanganba laikhrabane ngasi yumthong khudingi thongkalda mairakat piyo haina JDO na thamlakle mamang sahida Kuki khulai paiba sing jiribam da pikliba angang yauna mioi nipan tamthina hatkhiba thodo adubu ningsingminaduna ngasi numidang jiribam yauna state asigi miyamna yumthong khudingi thongkalda mairakat piyo haina jiri development organization JDO na miyamda paujelakle jiribam ki babu parada leiba Helena hotel da ngarang pangthokkiba paugi mifam amada JDO ki president Elangom Dewana mathaki wafam asi phongdoklatuna mamang sahida jiribam ki barak circle area dagi mioi ani hana halamnaba matung apikpa angang yauna mioi taruk Kuki khulai paiba singna phaduna pukhraga tamthina halaba matung barak turel da thadarakibani laibak thiba thodo adubu amadi laikhidraba singbo ningsingbo oina makhoigi haksang sing leirol jan khiba mafamda ngasi mairakatpagi thoram pangthokani masida miyamna saruk yabiyo jiribanggi miyam yauna state asigi mipum khudimakna ngasi numidang thongal da mairakatuna solidarity utpagi thoram pangthok minase loinana mihat aduda senariba singbo mari lenaba authority na phaduna amade jairak piduna mihat pa asigi justice phanganbiyo hainasu Elangom Devana lengakta taksilakle Sangai festival gi thorang khudakta lepkadabane haina moirang them rajena phongdokhre
Sangai Festival pangthoktuna Meitei singbu ithak irang pamba tahannabu silliba thorang ase khudakta tokadabani haina ningthaukhong Protection Committee gi Secretary Moirangthem Rajana phongdokhre wafam ase Bishnupur District ki ningthaukhongda leiba committee asiga office da pangthokiba pawgi mifam amada phongdokhibane maana makha taraduna hai state asida irang maram oiraga kangkhong chairingai ingtappa hanjilaktrngai da Sangai Festival silliba ase Meitei singbu ithak irang tahannabu sinbane Sangai Festival pangthoktrngai da Manipur gi irang ase hana Lanjana duna lairiba Meitei singbu mayam da changhanba ngamdringai da Sangai Festival sinba maram sade maram asina Manipur lagakna pangthokadoriba Sangai Festival asida miyamna saruk yabiga no loinana tongan ba lup singna Sangai Festival pangthokpa yaroi haiduna athengba thamliba asida committee asina susogatkani haire BJP की National General Secretary ama lakwa habasi achamba khongchati oiroi hana birena phongdokhre BJP na mapung oiba thaudang lauduna khumal lampakta hanglakpa relief camp ngarang official oina thupchinkhre relief camp asida ngarang fawbada angang sani ga sumna ama asoangam yauduna pokhi haike numit nini humni gi khongchata BJP की National General Secretary amana state asida lakwa habasi achamba khongchat amadi oiroi hana hana gi Chief Minister Nongthambam birena phongdokhre BJP Manipur Pradesh na mapung oiba Thaudang lauduna ngarang khumal lampakta leiba youth hostel da hangba relief camp ta leiba internally displaced person IDP amagi nauna phangjaba masagi swasti puja thauram da saruk yaba lakhiba hanagi Chief Minister Nongthambam birenda pawmi singna hangba wahangi pawkhum da mathaki wafam asi phongdokhibane